ꯇꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯀꯟꯇꯤꯅ꯭ꯌꯨꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯤꯕ ꯑꯁꯤ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄ ꯃꯇꯝꯗ ꯖꯨꯋꯥꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯃ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯒꯗꯣꯏꯁꯦ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤ ꯖꯨꯋꯥꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯐꯣꯀꯁ ꯇꯧꯔꯛꯀꯗꯣꯏꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯃꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯣꯏ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯂꯣꯏꯅ ꯇꯣꯡꯕ ꯅꯠꯇꯦ ꯄꯩꯁꯥ ꯇꯣꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅ ꯇꯣꯡꯍꯟꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯦꯝꯃꯤꯕ ꯑꯩꯒꯤ RR ꯍꯥꯏꯕꯗꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯐꯣꯂꯣ ꯇꯧꯗꯕ ꯃꯁꯤ ꯐꯣꯂꯣ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯇꯥꯈꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯑꯩꯒꯤ RRꯁꯦ ꯐꯣꯂꯣ ꯇꯧꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯞꯄꯤꯕ ꯍꯥꯏꯕꯗꯤ 10K ꯍꯥꯞꯄ ꯑꯣꯏꯒꯦꯔꯥ 1K ꯍꯥꯞꯄ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯍꯥꯞꯅꯤꯡꯕ ꯑꯦꯃꯥꯎꯟ ꯍꯥꯞꯁꯅꯨ ꯍꯥꯞꯄꯤꯕ ꯑꯦꯃꯥꯎꯟ ꯑꯗꯣ ꯅꯣꯡꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯗꯕꯜ ꯑꯣꯟꯕꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯀꯟꯕ ꯉꯝꯃꯕ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯀꯟꯕ ꯉꯝꯃꯕ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯐꯤꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯅꯣꯡꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯗꯕꯜ ꯑꯣꯟꯗꯕ ꯌꯥꯗꯦ ꯇ꯭ꯔꯤꯄꯜ ꯑꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯁꯤꯒꯤ ꯀꯣꯛꯁꯦ ꯊꯥꯗꯔꯛꯄ ꯇꯥꯔꯒꯗꯤ ꯖꯨꯋꯥꯔ ꯍꯥꯏꯔꯤꯕ ꯐꯤꯜ ꯑꯁꯤꯗ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯖꯨꯋꯥꯔ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯗꯗꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯂꯩꯇꯦ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯌꯦꯡꯉꯨ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯩꯇꯦ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯄꯨꯟꯁꯤꯗꯗꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯩꯒꯅꯤ ꯃꯍꯥꯚꯥꯔꯠꯇ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯍꯥꯚꯥꯔꯠꯇ ꯄꯥꯟꯗꯣꯞ ꯍꯥꯏꯕ ꯑꯃꯒ ꯀꯧꯔꯕ ꯍꯥꯏꯕ ꯑꯃꯒ ꯂꯩ ꯃꯈꯣꯏ ꯑꯅꯤ ꯆꯧꯕꯣꯜ ꯁꯥꯟꯅꯩ ꯆꯧꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯀꯩꯗꯧꯕ ꯃꯆꯤꯟ ꯃꯅꯥꯎ 5 ꯕꯣꯟꯗ ꯆꯠꯈꯤ ꯃꯁꯤꯒꯨꯝꯅ ꯒꯦꯃꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯁꯣꯔꯠ ꯄꯦꯔꯣꯠꯇ ꯆꯪꯈꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯗꯔ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯆꯪꯉꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯥꯡꯕ ꯀꯟꯕ ꯏꯃꯣꯁꯅꯦꯜ ꯑꯩꯒꯤ RR ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯌꯥꯝꯅ ꯇꯠꯇꯅ ꯍꯪꯉꯤꯕ ꯑꯁꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯩ ꯇ꯭ꯔꯦꯗꯤꯡ ꯁꯥꯟꯅꯕ ꯍꯧꯔꯒꯦ ꯃꯁꯤꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯒꯗ꯭ꯔꯥ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯣꯏꯅ ꯍꯪꯉꯤ ꯅꯣꯡꯃꯗ ꯑꯩ ꯂꯨꯄꯥ 10,000 ꯇꯥꯟꯕ ꯌꯥꯏ 10 ꯇꯥꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯟꯒꯗꯧꯔꯤꯕ ꯂꯨꯄꯥ 10,000 ꯅꯠꯇ꯭ꯔꯒ 10ꯁꯦ ꯑꯩꯅ ꯂꯨꯄꯥ ꯀꯌꯥ ꯊꯥꯗꯔꯒ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯊꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯜ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯏ ꯃꯤꯒꯤ ꯂꯨꯄꯥ 1,00,000 ꯇꯣꯡꯕ 2 ꯇꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯂꯨꯄꯥ 50,000 ꯇꯣꯡꯕ ꯃꯇꯝꯗ ꯃꯃꯤꯠꯁꯦ ꯆꯐꯨꯕꯨ ꯂꯥꯎꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯤꯠꯁꯤ ꯀꯩꯗꯧꯕ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯈꯩ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯥꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯂꯨꯄꯥ ꯀꯌꯥ ꯊꯥꯗꯔꯒ ꯂꯨꯄꯥ 50,000 1,00,000 ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯟꯊꯗꯦ ꯃꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯖꯁ ꯃꯣꯏꯅ ꯇꯣꯡꯉꯤꯕ ꯄ꯭ꯔꯣꯐꯤꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯎꯏ ꯃꯥꯅ ꯂꯨꯄꯥ 50,000 ꯇꯣꯡꯄ ꯅꯠꯇ꯭ꯔꯒꯅ ꯂꯨꯄꯥ 1,00,000 ꯇꯣꯡꯄ ꯃꯇꯝꯗ ꯃꯥꯅ ꯆꯪꯉꯝꯒꯗꯧꯔꯤꯕ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯂꯨꯄꯥ ꯀꯌꯥꯅ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯒꯗꯕꯅꯤ
ꯃꯊꯪꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯅꯥꯃꯤꯁꯦꯟꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯖꯩ꯫ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯑꯥꯏ ꯄꯤ ꯑꯣꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯅꯥꯃꯆꯦꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯗꯕ ꯇꯥꯟꯅꯅꯤꯡꯕ ꯂꯩꯕꯁꯤꯡ ꯑꯗꯨꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯒ ꯂꯥꯏꯞꯇ ꯏꯇꯠ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥꯗ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯃꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫